Aam Aadmi Party के Rajya Sabha member Sanjay Singh na suspension of business notice move touduna Manipur thokliba Irang Asigi Matangda Khannanaba House Taksinkhre Sanjay Singh की notice aduna hai Manipur thokliba tha 18 helaba Irang asida yum kaya maina tumna chakre mara leitaba myoi kaya amagi punsi pikhamnakre aduga myoi lishing kaya na lanjenaduna leiri oiragliba piba masuna Manipur gi law and order asi mapung phana fail oira haibasi mayek sengna takle Lainga asina thawoidabadagi nupi amadi angang seng tekta kaidana thamba ngamdre Irang asina maram oiraga amangata thokiba amadi rehabilitation gi plan singge matangda marik chumba report ama lan khalaknaba Supreme Court na Manipur laingakta khangankhrabaso masak thokpa khongthang amata laukhatpagi mami tadri Jakurador massacre na maram oiraga Manipur gi Irang asi hena chawthurakibani hainaso mahangna house ta thamki Sanjay Singh na makha tana hai Irang asina kham thengna sokhalaba Manipurda leibak asigi Prime Minister Narendra Modi na chatlaga ngasi fauba yengshindana leiriba asi BJP na luchingba lengak asigi lujadaba mong motawado mayek sengna uthokpani haina so mahangna marasiki